FIFA World Cup 2022 की अहानबा सानबा मैचता इक्वाडोरना कतारबु माइथिबा पीख्रे FIFA World Cup इंग्लिसिंग अनि कुनिथोय ngarang numidang nungairaba thoram kaya ka hawdokhraba matungda numidang pung 8 makhai taba matamda sanakhiba opening matchta Ecuadorna Qatarbu panjol ani sinoda maithiba pikhibani ngasi sanagadaba match singda India gi pungfamda numidang pung 3 makhai taba matamda Khalifa International Stadium da Group B matchta England ga Iran ga lamba tawnargani Group A match ta Senegal ga Netherlands ga numidang pung 8 makhai taba matamda AI Tumama Stadium da sanargani Yankayumdui Suba International Film Festival of India ngarang numidang Gawada hawdokhraba matung Union Minister for Information and Broadcasting Anurag Singh Thakur na 75 Creative Minds of Tomorrow ngasi hawdokre 75 Creative Minds asina film making gi hiramda haitoi sing thoiraba naha singbu khangdoknaba amadi makoibu pungning thawgatnaba pandam thamle hawdokpagi tharamda saruk yaraduna Union Minister Anurag Singh Thakur na leibak asigi tongan ba mafamdagi lakpa festival asida saruk yariba naha oiriba film gi lamda khongdaraklaba talent humfutara mangada yaifa pausel piki ngasi November 13 dagi hauraga filmmaker humfutara mangagi lakadaba punsida mai pakpagi lambi lakpa hauragani haina phongdoke Fidasna naha oiriba filmmaker singbu makhong sombibadan mateng oiragani India gi semitlonda film industry na achawba thodang lori haike festival asige film chada nifudi nupi na puthokpa oiri amadi chada taramathoi na 75 creative minds ta utkadoriba film singda yauri Gawada Chathariba International Film Festival of India da Indian Panorama gi saruk asidagi hawdoklagani feature films kun manga amadi non feature film kun Indian Panorama gi section da utkani Indian Panorama film na tongan ba lol lining amadi chatnabi bu utle lol sing adudi Canada Telugu Malayalam Marathi Hindi Oriya Manipuri na chingbani Ministry of Culture Government of India ge Cultural Function and Production Grant gi tengbangi meeting makada Peacemaker Artist Association na puthokpa play Loika bada yumfam oiraga numit nifu mangani chupna revitalization of Moirang Pravada yumfam oiraga chatarakpa workshop kam production gi thoram loisin khrei Uripok Achom Laikai gi community hall da pangthokiba loisinbagi thoram aduda ISK Radha Kumar retire na thoipa mithunglen Uripok Achom Laikai Youth Club ki president B Santi Sarmana thoram mapu Social Dramatic Union Uripok Achom Laikai gi president S Naubi State Media Coordinator Art and Culture Government of Manipur Samurai Latpam Navachandra Sharma Amadi State Kala Academy Awardee Mongkhon Mani Mongsabana akhanaba mithunglen sing oina saruk yakhe Sumang lila si haujikti achauba medium ama oiduna khunai asibu achumba mayol da purakpada achauba thodang lauri haibada haimanba thokloi Moirang Prabadagi haurakhiba Sumang lila na ngasiri malem da saktaktuna Manipur gi art and culture da achauba mafam ama kallibani Iramdam asida na hasingna Chahidaba mayai kaba chinjak da laichuduna makhoida amadi khunai singda choithing piriba asidagi ngakthoknaba amadi afaba mahiroi afaba khunai ama semgatnabagi pandamda Manipuri Student Federation MSF na inglisingani kun October gi tang 16 dagi aikhoi mayai kaba drug thadoklasi haiba a drug use prevention campaign asigi makhada All Manipur School Student amadi Transporter Association ga khusamnaduna ngasidagi poster campaign ama hawdokhrei Poster campaign asida Manipur gi mahiloi sangi mahiloi sing inkhalakliba naha sing oja amadi leibak miyamna Manipuri Student Federation gi khongthang asibu hena khumang chakhan hanbada mateng pangbiduna saugat piyo Manipur gi mafam khuding da chalairiba mahiroi singbu mayumda amadi school fawba puthok pusin tawbada achauba thodang lauriba transport service singi miyoi singna gari singda poster sticker napsinbi nabasu MSF Head Office Drug Affairs Secretary ki Wangang Loi Prem Ningombam na phongdorakli
Manipuri Student Federation MSF ki ngasidagi sangsilliba campaign asibu Manipur gi kachin koya sin thungna yauhanbada mateng pangliba print amadi electronic media gi ichal inaw singna shu mateng pangbiu loinana lamdam asigi civil society sing amadi laikai gi ladiba club maira paibi singge association pumnamakna afaba tinjang kaijang daba naha sing puthokpada amadi afaba khunai ama semgatpada aikhoi punna thodang lawminasi haina makhatana fongdorakli Asidagi hawdokjariba poster campaign asida Manipur ki leiba mahilosang singi mahilosing khalabriba nahasing odasing amadi laibak miyamna MSF na hawdokjariba bangkhang asibu hena khumang chawsinaba support tawbiu Manipur ki mafam khudingda chalairiba mahilosang singi school ki van service amadi transport service khudima na poster sticker si daidana pinaba hajari haiba Manipur Student Federation MSF na ngasidagi sangsilliba campaign asibu Manipur ki kachin koya sinba thungna yohaliba mateng pangbiba rin amadi electronic media gi chinaw singnasu mateng pangbiu hajari amadi lekai da laiba club organization civil organization khudima nasu MSF na sangsilliba khongthang asida mateng panginaba hajari Hauki papung kun marida India da nauna miyoi chamri supna taru COVID positive oire laiki tabami ki masing na tarani thoini fagalakpa ki chang chada marfutara nipan ga 10.9 suino oiri apun ba confirm case na koti mari lakni futaruk lising hom fumapan chamri kun mathu yaukre active case na lising taruk chamri supna taruk tahan tharakle Laina asina maram oraga laikhitaba mi ki masingna lakh manga lising kuntra chamnga marfu tarukni laina asidagi naba faduna discharge tawkiba mi ki masingna koti mari lakh difuma toy lising kuntra ni toy chamri kuntra homdoini laina asidagi ngak thoknaba vaccine kap thokiba apun ba mi ki masingna koti chani tara mapan lakh marfu taruk hen khre malem gi oina covid laitena khwaidigi na sokalaba lebak singi manungda USA na ahanba India na ani shubada amadi France na shubada lairi awang nopok state ki oina Assam na ahanba Mizoram na ani shubada amadi Manipur na shubada lairi